भारत की खा थंबद लेरिबा श्रीलंका की प्रजा मयाम अमा प्रेसिडेंट हाउस की ममांगदा खोलाव कयाम लाउदुना अमांगता कयाम थोगले हौजिक करिगनो हाबदु खंगमिनसी मयामबु रिकेश टेक्निक यूट्यूब चैनल की माइगी तिकी तराम ओक्सरी श्रीलंका की कैपिटल असे कोलंबोनी ऑफिशियल लैंग्वेज ना सिनहली अमदी तमिलनी मफम असिदा मखल मखल की जाति लई मदुदी 74.9% सिनहेलिस 11.2% श्रीलंकान तमिल्स 9.2% श्रीलंका मोर्स 4.2% Indian Tamils, 0.5% Burghers, Malays, Vedas, Chinese, amadi Indians ni. Religion da hairagadi 70.2% Buddhism, 12.6% Hinduism, 9.7% Islam, 7.4% Christianity. 3rd April 2022 report ki matungina Sri Lanka ki population na si 2 crore ni amadi Bharat ki population na 140 crore. 2 crore population khakta oiriba Sri Lanka ngasi diesel leitre seng leiraktre gas cylinder fangdre line the queue lenglaba matung wan thadana siba kayama nongmada electricity pung mari khaktang fangli cha cup amada ₹100 bread ₹150 milk ₹263 petrol ₹254 per liter rice ₹500 per kg sugar ₹290 per kg gas cylinder ₹4119 हारिबा मयाम असे श्रीलंका रुपीनी दुकान ममांगदा लाइन कयाम लेंगे हौजिकसु सेंजाव पाइबा मी ओरबसु लाइन द लेपली पब्लिक मयाम अमा पैसा लेरबसु गवर्नमेंट द पोचै लेत्रे असिना मरम ओइदुना इंडिया श्रीलंका बॉर्डर द श्रीलंकान मियोय कयाम लोना लोना चंगलकली पुलिस न फाबसु कयाम डॉक्यूमेंट सुद्रदि चंगलकपा यादे पुलिस न हंगबा मतमदा चानिंगाय लेतबदगी लाकपनि हाइरी फंगलिबा सैलरी अदुना कोनादबदगी लाकपनि हाइना फंगदोकली असुक यामना फिबम सोकलकलिबसिगी मरम खंगबिबगिदमक श्रीलंका की हिस्ट्री खंगबा मरु ओय 1948 ब्रिटिश तगी इंडिपेंडेंस फंगलबा मतुंग श्रीलंका की मेन प्रोडक्शन असी रबर कोकोनट अमदी टीनी मफम असिगी मताइदा ओशियन लेबना अतोपा कंट्री दा एक्सपोर्ट तौबा मतमदा यामना कुदोंग चाब ओइरमी मरमदी इंपोर्ट एक्सपोर्ट हाइबसिदी पोर्ट की मतेंगना अयाम्बा पुबनिना अतोपा कंट्री नसु श्रीलंका का बिजनेस तौबसि पामलमी 1955 रबर अमदी टी की प्राइस इंटरनेशनल मार्केट डाउन ओइबदगी एक्सपोर्ट तगी फंगबा इनकम अदु डाउन ओइखी असुमना श्रीलंका गवर्नमेंट अहान बोइना फॉरेस्ट रिजर्व क्राइसिस थेंगनखी 1960 फाउबदा एक्सपोर्ट तगी फंगबा पैसा दो 10% खक्ता डेवलपमेंट दा सिजनखिरमी 90% ना स्कीम इलेक्शन कैंपेन फ्री रेशन असिगुमदा सिजनरमी long term focus watpa amadi short term da oina ayamba honarami sahi kharnigi matung 1983 da civil war hoki war ase Sri Lanka government amadi LTTE gi maraktani war asina maramoiduna development fund adu defense fund amuk sijanakhi 1982 defense budget ase 4.4% orambadu 1996 defense budget ase 21.6% changki war asina Sri Lanka da nauna haugadaba multinational amadi international company kayama hawgalaga mutki gadra kibdagi kanam te invest toubiyu habaya khiti yamna wana Motorola amadi Harris company ani ase Sri Lanka da plan tawna bahaiduna porakhi Harris company da anoba employee 1850 miyoi thabak phangadabasu hawgalaga mayai chalakpada civil war asina makha chathakidre civil war adu 2009 da loisinki Sri Lanka government abudi ngamki adobu sel kayama tonki civil war matung Sri Lanka da anoba government lakpaga loinana Sri Lanka government na Hamban Tota port develop tawbagidamak USA da proposal piki madudi loan PBU amadi invest tawbiyu haiduna US ki expert analyze na research tawbada port asidagi profit fangloi haina reject tawki India da muk proposal piki Indian expert analyze na so reject tawki India na reject tawbagi maramdi Sri Lanka punungsidabanati business asida profit lairoi khangbadagi reject tawkibani adugi matung China da mo proposal pisanki asidagi Sri Lanka soiba hauki China apangba lamdi natabanina plan tawba haukirami madudi port sabagi damak loan pige adubu condition khara laigani madudi port mafam asi semada China company khaktang oina sizinaba atopa country gi company involved oiba yaroi ani subata karigumba Sri Lanka government loan adu future da singba ngamlaktragadi China na list oina sizinaba haina list haibadi product adu Sri Lanka gi orbasu paisa di China na fangba haibani asum tawduna Sri Lanka gi Hamban Tota port adu loss ta chatkhi adudagi China da 99 years ki oina sinakhi
Sri Lanka govt su agreement gi matungina upai leitabadagi pithokibani. Asida natana Sri Lanka da development project 70% China na fund arrest tawri. Loan mayam asi singba ngamlaktabadagini ngasi Sri Lanka awaba taribasi. Pakistan, Nepal, Maldives, Bangladesh countries dasu China na development gi mingda fund arrest tawri houjik su. Maram asinani houjik Pakistan govt awaba tabadagi Imran Khan fam thadokpagi fibam yawraklibasi. India dasu fund raise kaya matawa hawgatlurabani adubu China gi plan asi khanglakpadagi India da Chinese project ayamba mata tawhandribasi. China gi plan asi karino haiba matamda awaba country aduda minungsi utsanaraga mateng tawsinba loan gi matengna loan adu singba ngamlaktaba matung nampuda lamadu lausinba sini. Amaromda Sri Lanka gi maraibak thiba haibabu COVID na maram oiduna tourism dagi lakpa revenue income su watlakpa asisu asoba maram amani. Sri Lanka na awaba tariba matam asida Bharat na 40,000 ton diesel mateng piri loina na report ki matung ina India na $1 billion pibagi yana rehain hairi. Awaba taba matam da mateng pangpiba madi mayam uyana batsatpa haibasi Bharat ki wakhaloni. Sri Lanka awaba sidagi karam na fagadagi haragadi Sri Lanka govt da lairiba goal adu kaithoga loan singdokpa madi tourism da hena focus tawraga revenue income hena honaba. Ngasigi story asidagi koina khangba ngami madudi isana singba ngamgodaba loan aduta lobiba fangdiba loan adu mafam chana sijanabiba. Hoikoi Bharata petrol diesel mamal khajikak hingatpada kayama saunari. Sri Lanka, Pakistan, Afghanistan, Ukraine kari film oiri houjik. Bharata thau thokte mapalamdagi laibani maram asina thau gi mamal hengalibani. Bharata ingna chikna shanti da lairibasi laibak yamna faribani koigidi isana su penthokpa tambigadabani. Video si WhatsApp, Facebook, Instagram da share sa toubiyu asiguma no information kaya ma fangbibagidamak.